Kamjongda Leiriba Kuki refugee Tanthokpa Houkhre Tangkhulgi Khulsingda Thamliba refugee Maramda Halhankhinaba Naga CSO Singna Union Home Minister da Taksinkhre Pawasi ngasi nungthil phongkhiba pandam pause dagi lokhatjaba nei Kamjong district ki Tangkhul Naga Khulsingda changjafam piduna leirakhiba Myanmar gi Kuki refugee Naga taba area da leiba yaroi haiduna Tanthokpa Houkhre haide Thazaba yaba pawgi likhun amagi matungin Myanmar gi military junta lengak ki army amasung junta lengak yadaba Rebel Group People's Defense Force PDF ani gi marakta tha kharagi mamangdagi lan tawnarakhiba nei Myanmar gi tongjo fayang medana chingba khulsingda khundariba kuki PDF ta sawgatli haiduna mafam adugi khunja Myanmar military na takthorokpadagi Mizoram amadi Manipur gi Kamjong district ta sensil lakhiba nei Kamjong gi namli amasung atai Tangkhul Naga Khulsingda lanjena rakhiba Myanmar gi kuki refugee miyoi bagi menungsi yenglaga Makuibu Naga khunja da changjafam piduna lakhiba nei Adubu Khulsing asida leiriba yellow furup oiriba Tangkhulsingdagi refugee kuki gi masingni hengalakpaga loinana Naga gi Khulsing asida makoina kusi rasi tawrakpaga loinana hingsa gi thawong sathaba haurakpadagi Naga civil society na akanba mijeng jangduna makoibu Naga Khulsingda leiba yaroi haiduna Tanthokpa Houkhre nei kuki refugee atopa mafam da chanabasu haukhre haire panba yabadi Kamjong gi Naga taba Khulsingda kuki refugee Lising Mangaga Chamri Yankai Taret Lom Changjafam Pirakhiba nei Tangkhulgi Khulsingda Thamliba refugee Maramda Halhankhinaba Naga CSO Singna Union Home Minister da Taksinkhre Tangkhulsingna khundava Naga village nipanda hauji changjafam piduna thamliba illegal immigrant refugee lising mangaga chamri yankai taret lom leiriba se athuba matamda Maramda Halhankho haina Naga CSO Singna Union Home Minister da cherol thaduna Taksinkhre Naga gi apex body maruwaina United Naga Council UNC Naga Women Union NW All Naga Student Association Manipur Ansamamasung Naga People's Movement for Human Rights Sauna Punna Khuyek Piduna Governor gi Khuthangda Union Home Minister da cherol piduna Taksinkhre nei Athuba matamda Tangkhul Naga village nipanda thamliba Myanmar dagi sensilakpa refugee asigi masingna khulsing asida khundariba yellow mi masingdagi refugee asina helakpaga loinana makhal kaya gi hingsa gi thawong satharaklei maram asina athuba matamda Myanmar gi refugee asi amuk maramda athuba matamda halankhigadawa nei Manipur gi Kamjong district ki manung chanba Indo Myanmar ngamkhai paringda thamliba Assam Rifles athuba matamda lokthokho aina Union Home Minister da Taksinkhre Union Home Minister da thaba cherol aduda Mamang sahi 2023 dagi Kamjong area da Myanmar gi miyoi ain kaina sangsilakpagi masing asuki matik wangkhalakhe Myanmar da 2021 da military junta lakhiba matamdagi Myanmar dagi miyoi chansilakpagi chang hengalakhiba nei adubu ngasidi ngamkhai lansinduna chansilakhiba Myanmar gi refugee asina mafam asigi yellow mi oiriba Tangkhul phurup ki miyoi dagi masing henjilaktuna khunja singi hingbagi lambi amade punsida chauba singnaba ma oiraklei laibak thibadi changsilakliba refugee asibu law enforcing agency singna mapung phana control tauba ngamdaba sene refugee singna tawningba tawrakpagi phibam ama lakpaga loinana masina khulasigi yellow mi singi customary practice dasu achauba safu ama pirakle haina su Taksinkhre cherol aduna makha taraduna leiriba refugee asigi manungda state lengaki mijeng makhada District Administration na miyoi lising mangaga chamaga humbudraga humdoigi biometric data laukhre achauba wahang ama oiragliba se Naga khul nipan da sangjafam piduna Maxip camp da leiriba refugee asigi marakta nupagi masingda toina ahongba leiba thengnarakle Maxip camp asida ayuk nungthil matamda leiba nupa masingdagi numidangda na masing helakpa thengnare hairiba sigi matangda authority nasu changnai na yengsinba ngamdana leire Mamang sahidagi Myanmar dagi sensilakiba miyoi asibu Naga civil society singi maikay dagi miyoi bagi menungsi yengduna makoibu sangjafam pibada natana hingbada tangay fadaba polam yauna piba yaba matiyang piduna lakhiba nei haujikti Myanmar da irang nemtharaklabanina makoibu athuba matamda Maramda Halhankhinaba Union Home Minister na thawrang lakhotpiyo amaromda kumjali singamagat samapan marfudraga taretagi Indo Naga ceasefire agreement sahi tawnakhrabasung Naga area gi manungsan bangamkhai paringda
masing yamlaba military personnel sing thamjinduna operate tawhanba si yaningdi haina su phongdokle cherol aduna makha taraduna ngamkhai lansenduna drug lalonba thingnaba aingi wangbada mitop sangsilaktanaba ngamkhai paring ngaksenbagi mingda combat uniform setpa military personnel sing kaya laisilakpa sina mafam asida khundari ba yellow mi singi pungning wakhal leitadaba amadi akiba kaya ama pokhalle Tangkhulgi Khulsingda asigi center singda leiriba school sing amadi community hall kaya military personnel singna laisilakpa asina mahai masing tamba yauna mafam asigi natural resource makhoina mangalle military personnel sing asina ahingi matamda chathok chasin toina tawrakpa asina su pungning leitahandaba amadi santigi punsida chauna akaiba pihalle haina su home minister da taksille Kukida Lam Yonthok-e Haibagi Wahouda yum Thugaikhre pawasi ngasi nungthil phongkhiba pandam pause dagi laukhatjabani lo kaina sangsilakpa kuki furupki miyoi singda Lam Yonthok-e Haibagi Wahouda khunja singna miyoi kharagi yum Thugaikhre haire thawdok asi ngarang nungthil Senapati district ke liyangmai furupna khundaba Marianmai village da thokhibani haire pawasina hai khulasigi customary logi matunginna lamgi mapu ase khunja singna amatoina oiminabagi chanabi leibane adubu Marianmai village ke caretaker RK ramping na khunja singi ayaba yauduna masagi khudong chaba khara phangna bonavada len khomang songloi kauba kuki amada lam yonabagi serol inaram khibani haire lam yonbagi wafam ase khunja singna khangna rakpadagi ngarang khangogdana ramping amadi Lam Yonthok Yonsinda witness oiruba miyoi singi yum Thugaikhibani haire hiram asiga mari lainana khulasigi oiba mifam ama pangthoktuna makhatana kuki furup singa punduna thabak tawraklavade lupa lak yankhai gi fine thian ba amade khuldagi sahi kun tanthokpa yauna warep kaya su laukhre haire